National Livestock Mission (NLM) gi mityeng makhada Joint Direction District Veterinary Office Thoubal amasung Kakching na sinduna paring naina chatharakpa Poultry Management Scientific Rearing of Pig and Livestock Insurance haiba hiramda Farmer Training Program gi saruk ama oina ngasi Langathel Kaithel macha Harinaran Mandopta Pangthokkhre. Training program aduda retired headmaster H Rajen Singhana athoiba mithunglen oina District Veterinary Office Thoubal gi Joint Director Dr. P Gojendro Singhana thoram mapu amadi retired poultry specialist Dr. K H Somendro Singhana akhanaba mithunglen sing oina saruk yakhi. Mapugi Warolda District Veterinary Officer Thoubal amasung Kakching Dr. P Gojendro Singhana Fongdokpada Bharat Sarkar amadi Manipur Sarkar na leibak asigi mipum khudingmak senthok lambi leihengadabani haina tongan scheme kayagi khuthangda kanaba piriba sing asi lamdam asigi laumi amasung sinmi singna lauminasi loinana iramdam asi chinjakta mipan tangdaba ama sembada aikhoi khudingmakna thodang lauminasi haiki. Laumi amasung sinmi singna sa san loibada laichatna natraga karigumba amana maram oiraga manglagadra haibagi waningai oidre. Laumi amasung sinmi singda insurance na piriba khudong chaba sing asi mamut tana khanganduna wakhal nungaina isagi ithodang pangthoktuna farmer singbu chaukhat maikaida punaba training program asi pangthokpani haiki. Thauram aduda retired specialist poultry Dr. K H Somendro Singha Khongjam Veterinary Hospital gi VO Dr. H Lamphel Singha amadi Hairok Veterinary Hospital gi VO Dr. Y Savarani Devi na tongan mahiramda research person oina wangangki. Panbayai training aduda miyoi punna marfuga mangana saruk yaki.